ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯛ ꯊꯣꯡꯁꯦ ꯑꯣꯛ ꯊꯣꯡꯕꯁꯦ ꯃꯈꯟ ꯃꯈꯟ ꯊꯣꯡꯕ ꯌꯥꯏ ꯐꯨꯠꯂ ꯊꯣꯡꯕ ꯑꯗꯒꯤ ꯉꯧꯔꯒ ꯊꯣꯡꯕ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯡꯗꯣꯏꯁꯦ ꯉꯧꯔꯒ ꯊꯣꯡꯕ ꯈꯨꯊꯣꯡꯗꯨꯅꯦ ꯁꯤꯗ ꯑꯣꯛꯇꯣ ꯂꯩꯖꯔꯦ ꯑꯣꯛꯁꯦ ꯐ꯭ꯔꯦꯁ ꯌꯥꯝ ꯑꯣꯏꯌꯦ ꯑꯣꯛ ꯑꯃ ꯀꯦꯖꯤ ꯑꯃ ꯈꯤꯇꯪ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅꯦ ꯊꯥꯛꯀꯗꯕ ꯃꯆꯜꯁꯦ ꯂꯩꯔꯦ ꯑꯂꯨ ꯇꯤꯜꯍꯧ ꯆꯅꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯎ ꯃꯣꯔꯣꯛ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯑꯣꯛꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛꯀꯨꯝꯕ ꯀꯥꯝꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯀꯥꯝꯊꯣꯛꯑꯒ ꯉꯧꯗꯣꯏꯅꯦꯕ ꯈꯥꯡꯗ ꯁꯤ ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯉꯧꯗꯣꯏꯅꯦ ꯊꯥꯎ ꯌꯥꯎꯍꯟꯗꯕꯤꯗ ꯈꯥꯡꯒꯤ ꯅꯥꯀꯟ ꯑꯩꯅ ꯁꯥꯍꯜꯂꯦ ꯑꯗꯣ ꯁꯤ ꯂꯧꯊꯣꯛꯑꯒ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯅꯤ ꯊꯥꯎ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣ ꯁꯤꯗꯩꯁꯤꯗ ꯈꯥꯡ ꯑꯁꯥꯕꯗꯨꯗ ꯑꯗꯨꯝ ꯇꯠ ꯊꯥꯗꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯃꯁꯥꯒꯤ ꯐꯦꯠꯇꯒꯤ ꯊꯥꯎ ꯈꯔ ꯊꯣꯛꯂꯛꯀꯅꯤꯕ ꯍꯣꯔꯦꯟ ꯇꯤꯜꯍꯧ ꯆꯅꯝ ꯉꯧꯔꯀꯥꯟꯗ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯊꯥꯎ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯉꯧꯔꯁꯨ ꯌꯥꯏꯑꯕ ꯌꯥꯕꯨꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯁꯤꯗꯒꯤ ꯐꯦꯠꯁꯦ ꯌꯥꯝꯕꯅꯤꯅ ꯃꯁꯥꯒꯤ ꯊꯥꯎ ꯊꯣꯛꯂꯛꯀꯗꯕꯅꯤꯅ ꯑꯩꯅ ꯇꯧꯗ꯭ꯔꯕ ꯑꯗꯨꯗꯣ ꯁꯤꯗ ꯉꯧꯕꯤꯔꯣ ꯁꯤꯁꯦ ꯑꯗꯨꯝ ꯈꯔ ꯉꯧꯔꯒ ꯑꯗꯨꯝ ꯃꯩ ꯈꯔ ꯂꯩꯊꯔ ꯉꯧꯔ ꯑꯗꯨꯝ ꯊꯥꯎ ꯊꯣꯛꯆꯔꯅꯤ ꯊꯥꯎ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯤꯜꯍꯧ ꯍꯥꯞꯆꯤꯜꯂꯁꯦ ꯇꯤꯜꯍꯧ ꯍꯥꯞꯆꯤꯜꯂꯣ ꯑꯗꯩ ꯆꯅꯝ ꯁꯤꯡ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯩ ꯆꯅꯝꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕ ꯂꯣꯏ ꯍꯥꯞꯆꯤꯟꯕ ꯌꯥꯔꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯃꯨꯜꯍꯟꯗꯣꯏꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯇꯤꯜꯍꯧ ꯁꯤꯡ ꯆꯅꯝ ꯂꯣꯏ ꯍꯥꯞꯆꯜꯂꯦꯗꯅ ꯑꯗꯨꯝ ꯐꯖꯅ ꯑꯣꯠꯄꯤꯔꯣ ꯈꯨꯠꯁꯦ ꯑꯩꯅꯅꯦ ꯐꯣꯟ ꯄꯥꯏꯕꯒꯤ ꯅꯥꯀꯟ ꯑꯃꯅ ꯑꯣꯠꯄ ꯌꯥꯗ꯭ꯔꯦ ꯑꯃꯨꯛ ꯑꯣꯠꯂꯛꯑꯒ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯂꯦꯡꯉꯦ ꯈꯥꯡꯁꯦ ꯑꯩꯅ ꯐꯖꯅ ꯑꯣꯠꯈ꯭ꯔꯕꯅꯦ ꯁꯤꯁꯦ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯉꯥꯛꯇꯪ ꯈꯨꯝꯖꯤꯜꯂꯒ ꯑꯃꯨꯛ ꯊꯝꯕꯤꯔꯁꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯍꯤ ꯃꯅꯥꯏ ꯊꯣꯛꯂꯛꯅꯕ ꯃꯑꯣꯡꯗꯀꯣ ꯍꯧꯖꯤꯛꯇꯣ ꯁꯤꯁꯦ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯈꯥꯏꯕꯒꯤ ꯃꯈꯣꯟ ꯑꯗꯨꯗ ꯑꯩꯅ ꯁꯤ ꯆꯅꯝ ꯃꯄꯨꯝꯁꯦ ꯍꯥꯞꯆꯩ ꯆꯅꯝ ꯃꯄꯨꯝꯁꯦ ꯑꯣꯞꯁꯅꯦꯜꯅꯦ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯗ ꯑꯩꯅ ꯈꯔ ꯆꯅꯝꯒꯨꯝꯕ ꯃꯄꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒꯤ ꯑꯩꯅ ꯍꯥꯞꯆꯕꯅꯦ ꯏꯕꯟ ꯑꯩꯕꯨ ꯄꯥꯝꯃꯦ ꯆꯅꯝ ꯍꯦꯟꯖꯥꯡꯗ ꯁꯨꯃꯥꯏꯅ ꯃꯄꯨꯝ ꯍꯥꯞꯄꯁꯦ ꯑꯗꯣ ꯑꯩꯗꯤ ꯁꯤ ꯌꯥꯝ ꯀꯟꯅ ꯊꯣꯏꯅ ꯆꯥꯔꯔꯣꯏ ꯁꯤꯃꯗꯤ ꯃꯇꯣꯡ ꯈꯔ ꯆꯥꯔ ꯇꯣꯛꯑꯅꯤꯕ ꯑꯂꯨꯁꯦ ꯍꯥꯞꯄꯁꯦ ꯀꯩꯒꯤꯅꯣꯗꯤ ꯁꯥꯁꯦ ꯉꯁꯥꯏ ꯑꯩꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯥꯝꯈ꯭ꯔꯕꯅꯤꯅ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯨꯜꯂꯕꯅꯤꯅ ꯑꯂꯨ ꯃꯨꯜꯂꯛꯄꯒ ꯆꯞ ꯆꯥꯅꯕ ꯃꯑꯣꯡꯗ ꯑꯂꯨꯁꯦ ꯍꯥꯞꯆꯤꯟꯈ꯭ꯔꯁꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂ ꯊꯝꯕꯤꯔꯣ ꯈꯨꯝꯖꯤꯜꯂꯒ ꯍꯥꯡꯗꯣꯛꯑꯦ ꯑꯩꯅ ꯃꯈꯥꯗ ꯑꯩꯅ ꯑꯣꯈꯠꯄꯤꯔꯣ ꯐꯖꯅ ꯑꯣꯠꯄꯤꯔꯣ ꯑꯗꯒꯤ ꯎ ꯃꯣꯔꯣꯛꯁꯦ ꯃꯣꯔꯣꯛ ꯊꯥꯛꯆꯜꯂꯁꯤ ꯑꯩꯅ ꯀꯛꯑ ꯊꯝꯃꯒ ꯊꯥꯛꯆꯟꯈ꯭ꯔꯁꯤ ꯎ ꯃꯣꯔꯣꯛ ꯑꯣꯛ ꯊꯣꯡꯕꯗꯤꯀꯣ ꯎ ꯃꯣꯔꯣꯛ ꯊꯥꯛꯄꯁꯦ ꯌꯥꯝ ꯄꯛꯅꯩꯌꯦꯕ ꯃꯥꯒ ꯌꯥꯝ ꯆꯥꯟꯅꯕ ꯑꯣꯏꯌꯦꯕ ꯍꯣꯏ ꯑꯇꯣꯞꯄ ꯃꯣꯔꯣꯛ ꯊꯥꯛꯄꯁꯨ ꯌꯥꯏ ꯑꯗꯨꯁꯨ ꯃꯅꯝꯁꯦ ꯑꯣꯛꯀꯤ ꯃꯅꯝꯒ ꯎ ꯃꯣꯔꯣꯛꯀꯤ ꯃꯅꯝꯒꯁꯦ ꯌꯥꯝ ꯊꯤꯅ ꯀꯣꯝꯕꯤꯅꯦꯁꯟ ꯆꯥꯟꯅꯕ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯒꯤ ꯃꯣꯔꯣꯛ ꯃꯆꯨ ꯈꯔ ꯍꯩꯖꯜꯂꯁꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯁꯤꯗꯤ ꯁꯥꯗꯕꯤꯅꯤ ꯃꯣꯔꯣꯛ ꯃꯆꯨꯗꯨꯅꯤ ꯆꯨꯝꯅꯒꯤ ꯑꯗꯣ ꯑꯩꯗꯤ ꯌꯥꯏꯉꯪꯗꯒꯤ ꯃꯣꯔꯣꯛ ꯃꯆꯨꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯗꯨꯅ ꯃꯣꯔꯣꯛ ꯃꯆꯨꯁꯦ ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯊꯥꯛꯑꯦ ꯑꯩꯗꯤ ꯈꯨꯝꯖꯤꯜꯂꯣ ꯑꯗꯨ ꯃꯆꯨꯁꯦ ꯐꯖꯔꯗ꯭ꯔꯥ ꯁꯤꯁꯦ ꯃꯁꯥꯒꯤ ꯃꯍꯤꯅꯦ ꯑꯩꯅ ꯃꯍꯤ ꯀꯌꯥꯝ ꯍꯥꯞꯄ ꯅꯠꯇꯦ ꯁꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯍꯤ ꯌꯥꯝ ꯀꯪꯉꯛꯑꯀꯥꯟꯗꯅꯦ ꯉꯁꯥꯏ ꯐꯨꯠꯈꯤꯕꯒꯤ ꯃꯍꯤꯗꯣ ꯑꯗꯨ ꯈꯔ ꯍꯥꯞꯄ ꯉꯧꯕ ꯌꯥꯏꯀꯣ ꯈꯔ ꯍꯩꯔ ꯁꯨꯝ ꯉꯧꯕ ꯀꯪꯉ ꯉꯧꯔ ꯁꯨꯝ ꯇꯧꯕ ꯑꯗꯣ ꯑꯩꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯃꯨꯛ ꯍꯥꯞꯆꯟꯅꯕ ꯇꯧꯔꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯁꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯗꯨꯝ ꯍꯥꯞꯀꯜꯂꯦ ꯃꯁꯥꯒꯤ ꯌꯦꯟꯖꯥꯡ ꯊꯣꯡꯕꯗ ꯌꯦꯟ ꯊꯣꯡꯕꯗꯗꯤ ꯍꯥꯎꯇꯕꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯌꯥꯝ ꯍꯥꯞꯄꯁꯦ ꯃꯆꯜ ꯄꯦꯀꯦꯠ ꯑꯃ ꯍꯩꯖꯤꯜꯂꯁꯦ ꯑꯗꯨꯝ ꯃꯆꯜ ꯄꯦꯀꯦꯠ ꯑꯃꯁꯦ ꯍꯩꯖꯤꯟꯕꯤꯔꯣ ꯑꯗꯨꯝ ꯊꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯣ ꯊꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯣ ꯃꯅꯨꯡ ꯆꯪꯅꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯔ ꯁꯥ ꯃꯅꯨꯡ ꯆꯪꯅꯕ ꯁꯥ ꯊꯨꯅ ꯃꯨꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯨꯝ ꯍꯥꯞꯄꯗꯤ ꯊꯨꯅ ꯃꯨꯜꯂꯦ ꯍꯥꯏꯌꯦ ꯐꯖꯅ ꯑꯃꯨꯛ ꯑꯣꯠꯄꯤꯔꯣ ꯁꯤꯗꯒꯤ ꯍꯟꯗꯛꯇꯤ ꯏꯅꯥꯎꯄꯥ ꯑꯣꯏꯅ ꯑꯣꯠꯍꯜꯂꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨ ꯃꯥꯗꯤ ꯍꯩꯕꯅꯦ ꯑꯣꯠꯄꯁꯨ ꯅꯥꯗꯧ ꯃꯥꯥꯟꯅꯤ ꯑꯣꯜꯂꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯩꯇꯕ ꯍꯥꯏꯕꯁꯦ ꯆꯥꯕꯗꯅꯤ ꯃꯣꯏꯅ ꯍꯩꯕ ꯑꯗꯩ ꯃꯆꯨ ꯈꯔ ꯈꯤꯇꯪ ꯌꯥꯝꯗꯕꯤ ꯑꯗꯩꯗꯤ ꯃꯈꯣꯡ ꯈꯨꯝꯖꯤꯜꯂ ꯉꯥꯏꯍꯥꯛ ꯊꯝꯃꯨꯔꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯄ꯭ꯔꯣꯗꯛꯁꯦ ꯁꯤꯗ ꯂꯩꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯥꯔꯛꯑꯦ ꯃꯑꯣꯡꯁꯦ ꯃꯆꯨ ꯐꯖꯕꯅꯦ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯒꯤ ꯃꯤꯠ ꯃꯁꯥꯂꯥ ꯈꯔ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯦ ꯃꯤꯠ ꯃꯁꯥꯂꯥ ꯑꯃꯨꯛ ꯍꯥꯞꯁꯦ
ꯃꯁꯥꯂꯥ ꯈꯔ ꯆꯥꯏꯁꯤꯜꯂꯦ ꯁꯤꯗꯩꯁꯤꯗ ꯑꯗꯒꯤ ꯑꯣꯠꯄꯁꯤꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯑꯩꯗꯤ ꯄꯪꯑꯣꯠꯇ ꯑꯣꯜꯂꯦ ꯈꯪꯗꯦ ꯃꯌꯥꯝꯗꯤꯀꯣ ꯑꯩꯗꯤ ꯄꯪꯑꯣꯠꯇ ꯑꯣꯜꯂꯦ ꯍꯦꯟꯖꯥꯡ ꯊꯣꯡꯕꯁꯦ ꯃꯈꯥꯁꯦ ꯀꯥꯈ꯭ꯔꯒꯗꯤ ꯌꯥꯝ ꯍꯥꯎꯇꯦꯕ ꯑꯗꯨꯅ ꯄꯪꯑꯣꯠꯇ ꯑꯣꯜꯂꯦ ꯁꯤ ꯐꯖꯅ ꯃꯈꯥꯁꯦ ꯑꯣꯠꯊꯠꯄꯤꯔꯦ ꯍꯥꯏꯔꯒ ꯃꯍꯤ ꯍꯥꯞꯄꯜꯂꯒ ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯃꯍꯤ ꯍꯥꯞꯄꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛꯇꯣ ꯃꯃꯥꯡꯗ ꯍꯥꯞꯆꯟꯈ꯭ꯔꯒ ꯂꯩꯔꯝꯗ꯭ꯔꯦꯕ ꯂꯣꯏꯁꯤꯜꯂꯁꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯂꯩꯍꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩ ꯑꯋꯥ ꯐꯗꯤꯒꯣꯝ ꯊꯥꯛꯇ꯭ꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯊꯥꯗꯦꯕ ꯑꯩꯅ ꯍꯥꯎꯕꯗꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯁ꯭ꯋꯥꯏꯗ ꯐꯪꯗꯕꯅꯤꯅꯀꯣ ꯁꯤꯗ ꯂꯣꯏꯔꯦ ꯇꯔꯥ ꯁꯤ ꯂꯩꯔꯦ ꯌꯦꯟꯖꯥꯡꯁꯦ ꯁꯤꯗ ꯐꯥꯏꯅꯦꯜ ꯄ꯭ꯔꯣꯗꯛꯁꯤꯗ ꯂꯩꯔꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯚꯤꯗꯤꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯉꯝꯕ ꯃꯈꯩꯗꯤ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯤ ꯁꯦꯝꯅꯕ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯑꯃꯨꯛ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯁꯣ